ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯍ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯔꯐꯦꯁ ꯑꯦꯔꯤꯌꯥꯁꯦ 196.9 ꯃꯤꯂꯤꯌꯟ ꯁ꯭ꯀ꯭ꯋꯦꯔ ꯀꯤꯂꯣꯃꯤꯇꯔꯁꯅꯤ ꯑꯁꯨꯛ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯑꯉꯛꯄ ꯌꯥꯝꯅ ꯑꯦꯛꯁꯇ꯭रीम ꯑꯣꯏꯕ ꯁꯥꯔꯒꯁꯨ ꯆꯥꯛꯊꯦꯛꯄ ꯃꯈꯩ ꯁꯥꯕ ꯏꯪꯂꯒꯁꯨ ꯀ꯭ꯔꯛ ꯐꯝꯖꯤꯟꯕ ꯃꯈꯩ ꯏꯪꯕ ꯂꯩꯀꯨꯠ ꯂꯩꯇꯣꯡ ꯁꯥꯊꯤꯅ ꯈꯦꯠꯅꯕ ꯂꯝ ꯀꯌꯥ ꯑꯃ ꯂꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯃꯥꯂꯦꯝꯒꯤ ꯑꯗꯨꯒꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯛꯁꯇ꯭रीम ꯑꯣꯏꯕ ꯃꯐꯝ 10ꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ Number 1 Danakil Depression ꯃꯁꯤꯒꯤ ꯃꯥꯔꯁ ꯒ꯭ꯔꯍꯒꯤ ꯂꯩꯃꯥꯏ ꯃꯑꯣꯡ ꯌꯥꯝꯅ ꯃꯥꯟꯕ ꯃꯐꯝꯁꯦ ꯏꯊꯤꯑꯣꯄꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯕ Danakil Depression ꯑꯗꯨꯅꯤ ꯍꯪꯒꯥꯝꯄꯥꯟ ꯑꯃꯗꯤ ꯀꯣꯝꯂꯥ ꯃꯆꯨ ꯑꯣꯏꯅ ꯇꯧꯕ ꯂꯩꯃꯥꯏ ꯑꯁꯤ ꯑꯆꯥꯛꯄ ꯊꯨꯝ ꯃꯩꯒꯤ ꯆꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯂꯩꯕꯥꯛ ꯅꯨꯡ ꯑꯃꯗꯤ ꯁꯜꯐ꯭ꯌꯨꯔꯤꯛ ꯑꯦꯁꯤഡꯅ ꯁꯦꯝꯕꯅꯤ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯗꯤ ꯑꯀꯨꯠꯄ ꯃꯐꯝ ꯑꯁꯤꯗ ꯃꯩꯒꯤ ꯆꯤꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯗꯂꯣꯜ ꯚꯣꯜꯀꯦꯅꯣ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯆꯤꯡ ꯑꯗꯨꯗꯒꯤ ꯏꯐꯨꯠꯁꯤꯡ ꯊꯣꯛꯂꯛꯏ ꯃꯁꯤ ꯃꯍꯨ ꯆꯦꯟꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯠꯇ ꯌꯣꯛꯄ ꯉꯝꯗꯕ ꯌꯥꯝꯅ ꯁꯥꯕ ꯏꯁꯤꯡꯅꯤ ꯕꯥꯏꯑꯣꯂꯣꯖꯤꯁꯁꯤꯡꯅ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡꯒꯤ ꯁꯦꯝꯄꯜ ꯈꯔ ꯂꯧꯈꯠꯇꯨꯅ ꯆꯥꯡꯌꯦꯡ ꯆꯠꯊꯕꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯖꯤꯕꯁꯤꯡꯒꯤ DNA ꯑꯃꯠꯇ ꯌꯥꯎꯕ ꯊꯦꯡꯅꯈꯤꯗꯦ Danakil Depressionꯁꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯒ ꯈ꯭ꯋꯥꯏ ꯆꯥꯟꯅꯗꯕ ꯃꯐꯝ ꯑꯃꯅꯤ Number 2 Vostok Research Station Antarctica ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ ꯃꯐꯝꯁꯤ Vostok Research Station Antarcticada ꯂꯩ ꯃꯁꯤꯒꯤ ꯑꯃꯨꯛ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯏꯅ ꯅꯨꯡꯁꯥ ꯁꯥꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯕ ꯑꯁꯤꯅꯤ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤ ꯁꯔꯗꯟ ꯍꯦꯃꯤꯁꯐꯤꯌꯔ ꯍꯥꯏꯗꯤ ꯃꯥꯂꯦꯝꯒꯤ ꯈꯥ ꯊꯪꯕ ꯇꯪꯈꯥꯏ ꯁꯔꯨꯛꯀꯤ ꯀꯥꯂꯦꯟ ꯑꯣꯏ ꯃꯇꯝ ꯑꯁꯤꯗ Vostok Research Station ꯅꯣꯡꯃꯗ ꯄꯨꯡ 22ꯗꯤ ꯅꯨꯡꯁꯥ ꯐꯪꯏ ꯑꯗꯨꯕꯨ ꯁꯥꯎꯊ ꯄꯣꯜꯗ ꯂꯩꯕ ꯑꯣꯏꯔꯨꯕꯅꯤꯅ ꯄꯨꯡ 24 ꯃꯝꯕ ꯄꯣꯂꯔ ꯅꯥꯏꯠꯀꯤ ꯃꯇꯝꯗꯗꯤ Vostok Station ꯃꯥꯂꯦꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ -89.2 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯔꯦꯀꯣꯔꯗ ꯇꯧꯕ ꯋꯦꯗꯔ ꯁ꯭ꯇꯦꯁꯟ ꯑꯣꯏ ꯃꯁꯤꯒꯤ ꯁ꯭ꯇꯦꯁꯟꯁꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅ 1957ꯗ ꯔꯤꯁꯔꯆ ꯇꯧꯅꯕꯒꯤꯗꯃꯛ ꯂꯤꯡꯈꯠꯈꯤꯕꯅꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯎꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯂꯩꯅꯨꯡꯒꯤ ꯄꯥꯠ ꯂꯦꯛ Vostok ꯍꯨꯠꯇꯣꯛꯇꯨꯅ ꯁ꯭ꯇꯗꯤ ꯇꯧꯕꯗ ꯍꯤꯡꯀꯨꯞ ꯑꯃꯗꯤ ꯃꯜꯇꯤꯁꯦꯂꯨꯂꯔ ꯑꯣꯏꯕ ꯖꯤꯕꯁꯤꯡ ꯂꯩꯕ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯒ ꯁꯨꯛꯁꯝ ꯁꯝꯅꯗꯕ ꯏꯀꯣꯁꯤꯁꯇꯝ ꯊꯦꯡꯅꯔꯛꯈꯤ Number 3 Death Valley ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯇꯦꯝꯄꯔꯦꯆꯔ 54 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕꯁꯤ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯗꯦꯊ ꯚꯦꯂꯤꯗ ꯂꯩꯕ ꯋꯦꯗꯔ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯑꯣꯏꯈꯤ ꯗꯦꯊ ꯚꯦꯂꯤ ꯍꯥꯏꯔꯤꯕꯁꯤ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯃꯣꯍꯥꯚꯦ ꯗꯦꯖꯔꯠꯇ ꯂꯩꯕ USꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯠꯄ ꯈ꯭ꯋꯥꯏꯗꯒꯤ ꯀꯪꯕ ꯃꯐꯝ ꯑꯗꯨꯅꯤ ꯚꯦꯂꯤ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯒꯠꯂꯕ ꯑꯦꯌꯔ ꯄꯣꯀꯦꯠ ꯑꯃꯈꯛ ꯑꯗꯨꯝ ꯎꯪꯁꯤꯜꯂꯒ ꯂꯩꯕ ꯑꯗꯨꯅ ꯖꯨꯂꯥꯏ ꯑꯣꯒꯁꯠ ꯃꯇꯝꯗꯗꯤ ꯂꯩꯔꯪ ꯃꯅꯨꯡꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯩꯁꯨ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯆꯥꯛꯊꯦꯛꯄ ꯃꯈꯩ ꯁꯥꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯃꯔꯛꯇꯗꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯤꯁ꯭ꯌꯁꯤ ꯍꯦꯛ ꯎꯕ ꯐꯪꯉꯤ ꯂꯩꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨ ꯆꯍꯤ ꯆꯨꯞꯄ ꯆꯥꯅꯕ ꯃꯇꯝ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯗꯣꯔꯃꯦꯟꯠ ꯑꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ ꯅꯣꯡꯒꯤ ꯏꯔꯤꯛ ꯍꯦꯛ ꯈꯤꯛꯄ ꯍꯧꯔꯛꯄꯗꯒꯤ ꯚꯦꯂꯤ ꯑꯁꯤ ꯁꯤꯒꯨꯝꯕ ꯂꯝꯂꯛꯀꯤ ꯂꯩꯁꯤꯡꯅ ꯄꯨꯡꯊꯟ ꯊꯜꯂꯦ ꯆꯍꯤ 10ꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯊꯣꯛꯀꯟꯕ ꯁꯨꯄꯔ ꯕ꯭ꯂꯨꯝ ꯍꯥꯏꯅ ꯈꯪꯅꯕ ꯊꯧꯑꯣꯡ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ 1998 2005 ꯑꯃꯗꯤ 2016ꯗꯁꯨ ꯊꯣꯛꯈꯤ ꯃꯁꯤꯕꯨ ꯌꯦꯡꯂꯨꯅꯕ ꯂꯝꯀꯣꯏꯕ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯂꯥꯛꯅꯩ Number 4 Dry Valleys Antarctica ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏ ꯏꯁꯤꯡ ꯐꯪꯗꯕ ꯈ꯭ꯋꯥꯏ ꯀꯪꯕ ꯃꯐꯝꯁꯦ ꯁꯍꯥꯔꯥ ꯗꯦꯖꯔꯠꯀꯨꯝꯕ ꯂꯩꯀꯪꯂꯥꯗꯒ ꯑꯣꯏꯔꯝꯗꯕꯣꯏ ꯍꯦꯛ ꯈꯟꯅꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯒꯤ ꯔꯦꯀꯣꯔꯗꯇꯤ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯒꯤ ꯗ꯭ꯔꯥꯏ ꯚꯦꯂꯤ ꯀꯧꯕ ꯃꯐꯝꯁꯤꯅ ꯄꯥꯏꯔꯦ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯗꯒꯤ 13,297 ꯐꯤꯠ ꯋꯥꯡꯅ ꯂꯩꯕ ꯚꯦꯂꯤꯁꯤꯒꯤ ꯅꯨꯡꯁꯤꯠꯇ ꯏꯁꯤꯡ ꯃꯅꯤꯜ ꯀꯌꯥꯃꯨꯛ ꯌꯥꯎꯗꯒꯦꯗ ꯆꯤꯡꯁꯤꯟꯕꯝꯈꯩ ꯏꯪꯖꯔꯒꯁꯨ ꯎꯟ ꯃꯆꯦꯠ ꯑꯃꯐꯥꯎ ꯇꯥꯗꯦ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏ ꯆꯤꯛꯄ ꯃꯐꯝꯁꯨ ꯗ꯭ꯔꯥꯏ ꯚꯦꯂꯤꯁꯤꯅ ꯑꯣꯏ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯗ ꯀꯪꯕꯒꯤ ꯆꯥꯡ ꯔꯤꯁꯔꯆꯔꯁꯤꯡꯅ ꯑꯣꯟꯕ ꯉꯝꯗ꯭ꯔꯤꯉꯩ ꯆꯤꯂꯦꯒꯤ ꯑꯇꯥꯀꯥꯃꯥ ꯗꯦꯖꯔꯠ ꯑꯁꯤꯅ ꯈ꯭ꯋꯥꯏ ꯀꯪꯕ ꯃꯐꯝꯅꯤ ꯈꯟꯅꯔꯝꯃꯤ ꯍꯧꯈꯤꯕ ꯆꯍꯤ 90ꯒꯤ ꯃꯅꯨꯡꯗ 4ꯔꯛꯇꯒꯤ ꯍꯦꯟꯅ ꯅꯣꯡ ꯆꯨꯈꯤꯗ꯭ꯔꯤꯕ ꯃꯐꯝꯁꯦ ꯅꯥꯁꯥꯅ ꯃꯥꯔꯁ ꯔꯣꯚꯔ ꯆꯥꯡꯌꯦꯡ ꯇꯧꯅꯕ ꯈ꯭ꯋꯥꯏ ꯄꯔꯐꯦꯛꯠ ꯂꯣꯀꯦꯁꯟꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯏ Number 5 Mawsynram India ꯃꯦꯘꯥꯂꯌꯥ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯤ Abode of the Clouds ꯂꯩꯆꯤꯜꯁꯤꯡꯒꯤ ꯁꯪꯒꯥꯏ ꯍꯥꯏꯕꯅꯤ ꯃꯦꯘꯥꯂꯌꯥꯒꯤ ꯈꯥꯁꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯒꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯎꯃꯪ ꯋꯥꯃꯪ ꯃꯔꯛꯇ ꯂꯩꯕ Mawsynram ꯈꯨꯡꯒꯪꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯡ ꯆꯨꯕ ꯃꯐꯝꯅꯤ ꯆꯍꯤ ꯑꯃꯗ ꯃꯐꯝꯁꯤꯗ ꯐꯪꯂꯤꯕ ꯅꯣꯡꯖꯨꯒꯤ ꯆꯥꯡꯁꯤ ꯃꯤꯇꯔ 13ꯒꯤ ꯏꯟꯆꯤ 43ꯅꯤ ꯃꯁꯤꯒꯤ ꯆꯥꯡꯁꯤꯗꯤ ꯔꯤꯌꯣꯗ ꯂꯩꯕ ꯃꯤꯇꯔ 30 ꯋꯥꯡꯕ ꯈ꯭ꯔꯥꯏꯁ꯭ꯠ ꯗ ꯔꯤꯗꯤꯃꯔ ꯁ꯭ꯇꯦꯆꯨ ꯑꯗꯨꯒꯤ ꯈꯨꯎ ꯐꯥꯎ ꯌꯧꯅ ꯊꯨꯝꯖꯤꯟꯕ ꯉꯝꯒꯅꯤ Mawsynramꯅ ꯅꯣꯡ ꯑꯁꯨꯛ ꯌꯥꯝꯅ ꯐꯪꯂꯤꯕꯁꯤꯒꯤ ꯃꯔꯝ ꯈꯪꯅꯕ ꯐꯤꯖꯤꯀꯦꯜ ꯖꯤꯑꯣꯒ꯭ꯔꯥꯐꯤꯒꯤ ꯃꯇꯦꯛ ꯁꯔꯨꯛ ꯈꯔ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕ ꯃꯔꯝ Indian monsoonsi June thadagi hawe Bay of Bengal mathakdagi nong puba nungshet awang pangna laaga Bangladesh amadi awang nongpok Bharat lomda yausilae
पायरक्लिबा लैचिलसिंग अदु खासी चिंसांगी खरा खुजिनबा सरुक अदुना पुलप पैसिलगा लेहले अनीसुबा मरम खासी चिंसांग परेंग फकलांग अमगुम नोंपोक नोंचुप पांगना लेरिबदु समुद्रदगी सिचिलक्लिबा नुंशितकी डायरेक्ट लंबीदा थत्सिनबा ओइना थोए मसीना नोंग पुबा नुंशित अदु मथक्ता काखतहनबे मथक यौरगा इंथरक्तुना लैचिल ओलबा मतुंग अकनबा नोंग ओइना हिथरक्पने अहुम सुबा अमदी इरोय लोयबा मरम खासी चिंसांग परेंगदा नोंग सुक्लेपलेपतना ताहलेबसे एटमॉस्फेयर गी मथक थंगबा सरुक्ता अकनबा नुंशित सिटलिबा अदुना मखागी नुंशित अदुबु लेपतना चिंखतपे मथक यौखरगा इशिंग मनिल ओंदुना नोंगी सप्लाई सुक्वात वाट हंदबने नंबर 6 बुवे आइलैंड 1739 की न्यू ईयर नुमितने फ्रेंच कमांडर बुवेना मईगी चिंगना सेंबा इथत अमखग एंटार्क्टिका मनाकी समुद्रदा थेंगनारखी मसी मी ताबा मफमदगी ख्वाइदगी लापना लैबा इथतने बुवे आइलैंड सिदगी ख्वाइदगी नकना लैबा लेकंग लम हाइरगदे एंटार्क्टिका गी क्वीन मॉड लैंड असिना ओय यामना लापना लैखिबा मफम ओइबनिना मी कया कोइबा लाकनबा डेस्टिनेशन सु ओइदे अदुना अप्रैल 1964 दा हुंदोकलगा थनंबा लाइफ बोट अमा थेंगनारखिबसिदा यामना ngaknakhi इथतुदा मी लैब्रा चंगदुना थिबा हुंबा तौबदसु कनामता थेंगनखिदे मफम सी यामद्रबदा लाइरिक अहुमगी वारिसिंगी सेटिंग ओइना सिजनखरे लोइनना 2004 दा पुथोखिबा एलियन वर्सेस प्रेडेटर मूवी दुदसु यावे बुवे आइलैंड गी मपु सी नॉर्वे लेबाकना ओय नंबर 7 माउंट चिम्बोराजो इक्वाडोर पृथ्वी से करिगुंबा परफेक्ट ओइबा मोंगदा मतुम तारम लगदे ख्वाइ वांगबा चिंगदोल माउंट एवरेस्ट ना अर्थ की सेंटर दगी ख्वाइ लापा मफम सु ओइरमगदबने अदुबु ग्रह सिना मतम चुप उंगबदगी पुथोकपा सेंट्रिफ्यूगल फोर्स अदुना इक्वेटर मपासिदा पोंगथोक हले समुद्र लैमाइदगी अवांगबा ओलकपदा इक्वाडोर गी माउंट चिम्बोराजो ना माउंट एवरेस्ट दगी 8465 फीट वांखतना लै अदुना अदोम स्पेस ता चतबिदा थवान मिचाक सिंग द ख्वाइ नक्सिना लैरुबा पाम्बिरगदे माउंट चिम्बोराजो दा ओइना चटपीबा याय नंबर 8 माउंट थोर कनाडा कनाडा गी अवांग इथंग थंगबा प्रोविंस बैफिन आइलैंड दा लैबा न्यूनवुड हारिबा मफम असिदा माउंट थोर को चिंग अमा लै चिंग सिगी ममाई से 105 डिग्रीज की एंगल सेंबा मालेम गी ख्वाइदगी ngamba चिंगमाइने नॉर्थ गॉड ऑफ थंडर थोर की ममिंग लौदुना थोनबा चिंग से सुपर हीरो अमन नत्रगदी काबा ngamloi हाइना खनखि अदुबु मसिगी खुदोंग थिनिंगाय अख्रबा थबक असे मी मरीना साबा अमेरिकन टीम अमना मे 1985 ता पांगथोकपा ngamखि नंबर 9 कैटाटुम्बो रिवर अमदे लेक मराकाइबो वेनेजुएला मालेमगी ख्वाइदगी नोंग अखाग अराव थोकपा ब्राजा ख्वाइदगी तापा मफम से साउथ अमेरिका गी वेनेजुएला दा लै कैटाटुम्बो तुरेल अमदी लेक मराकाइबो गगी इटिनफम से चही अमद नुमित चहुमनी नोंग खाक लौब तवी हाय मफम सिगी ख्वाइदगी नोंग चुबा अक्टोबर था सिददी मिनिट अमखक्ता ब्रजा कुनिपान लाख ताबा फाव यावे नंबर 10 ग्रीनलैंड मी लिसिंग यांखै तरेट फाना तादबा ग्रीनलैंड की पॉपुलेशन डेंसिटी मी कुंबगी चांगसी माइल अमदा मी तंखाय अमा फाव यौबा नते अदुबु लमसिगी ओइरिबा मोंग दुनसु मी यामदनबगी मरम अमा ओहेले ग्रीनलैंड की 80% टी ग्लेशियर न कुपलगा लै मफम सिगी ख्वाइदगी वांगबा टेम्परेचर सिना 10 डिग्रीज खक्तने सोशल डिस्टेंसिंग तौबा ख्वाइ नुंगाइदोबा मफम सिगी मनुंगदा ग्रीनलैंड सिसु अमदी ओइरे ngasiगी wahang Greenland si karamba leibaki saruk oige haibiramo